Matamgi Manipuri Wari channel asibu tabiriba khwai pumnamakpu taramna opogo loinana ikoknona kurumjari ngasi muk taminarasi Eigi Maching Fattabi Nungshibi 16 suba tangka Numit to hokre mathangi numit ni pung 9 tarakpa adwaida Nungsitombiga Soniaga Siza hospital da chakpuraga lai Nungsitombina Chiche kamaina tawroklino pabungse pabungna guarantor oiribu nupado lot kramale marupki mina sel thawbu lakpadu oikribane hidak su numit 5 suri chadaba aina ngarang lera abani hidak to chiche ai lairik tambase toklage imaga noyeni ki mating oina panglage dalan chen bana thabak to bo office to aduda isu tawrage tha taru khak ta ngaire college loigadabasu ai exam khak oina tharage lepiche nungsi nang adumaina wakhal pikano chiche pabungge anabase pak phagat pangamoyi sel ngaktani changduse ibung ama leibusu nate isil inaw ani changdana pabungbu phanaba layengse machil manaw ani du ponaraga kappi Ibeja nanga sanaga na sida leiro aiga jarang paibiga yumna chakrage sel haibado kana kana dano ai kara hanglukhige hoi nama numit 5 mukti sida leiraga ataina lampengi hospital da leis khangdreda lairaba koidada awaba anahayek sipibi Sonia sanahanbi amadi Nungsitombi makoi ahum yumda halai Somdana Thajaman whitening cream advertise taunaba actress Thajadu office da lai punsibadi maru marang juice mapamgi factory da yengsinba chatkibadagi halaktri aduda magi staff amana punsibada phone tawduna paupi Sir advertise tawbidu lae actress Thajadu ai ngaidroso hobu yaradubu fare sem sabaloro hoi sir Punsiba laktuna advertise tawbagi shooting dusu tawbulo shilakle Thaja nokpet punsiba da yengi punsiba su Thaja gi miyeng gi arta khangi adubu mangonda madugi miyeng dugi effective oide ohenge su khande office hour lore punsiba su yumda halakle bazar dagi haira khara leige na changlai Nungsitombi su henjang leige na benawga bazar da lai ani do amuk thengjinai Ngarangi nupaduni ne Nungsitombigi mataududa nokning luramale punsiba nokfatang tawi Da ngarang di kaudana ai nongonda baraga amta pihodre saunu ko hausisu selam to yaudre hanjang leibada loini loithokre ai driver nate Thank you Yare yumdu chango thengi punsiba benawge sapor khara leiraga pi se sinanangi Kari ming kawin ng dia. Benaw. Chango thengi. Nungsitombi sumayum da chatkre punsiba sumayum da halakle. Hapta ama haukraba matung nongma numidang da punsiba mapa macha makoi ahum chak chaminari. Atomba hayeng di airport da nang nayambado khara okpu chatludana. Punsiba mapagi wahiduda chak hukke toromba chakhomdu huktana pukhamduda thammi ising glass to pairaga ising oina thaksili hayeng lo lakani haibadubo hayeng ayukta thunglarani haire ine aidi meeting ama fix toksilure yani baba ai gari ama thage hoi yana ba haidune ado ipana haibado lohongbagi wafamdo As baba ai chak sangmuda chakhige adugi wado tokse masidi somdana Nungsitombi chakhumda chak kana thongli tanja duda sanahanbi changlai charang paibia kari thongle nang dia kangsoi oina thongle ne pare napadu sulamphen da honglabanina seldi khara farani ngai ko ne nangbu lanchen bana haiba thabak tubu kaidongoi degi sakadoino hayeng dei ne sanahanbi kablai asuk naukraba imawusina sel taladabani ne hey sor kari jang yengno nangna tawbiriba sibo nine kapkanuba aisu chawroklasidi mi loina tawnariba ngaktani thamoi sonthaba yadi
ꯏꯁꯣꯔꯅ ꯂꯧꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯁꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯛꯂꯦ, ꯑꯗꯨꯕꯨ ꯂꯣꯟ ꯂꯩꯗꯤ ꯐꯥꯖꯤꯜꯂꯤ, ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯗꯣꯛꯇꯔꯅ ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯂꯟꯆꯦꯟꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯏ꯫ ꯅꯨꯡꯁꯤ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ ꯗꯥ ꯂꯟꯆꯦꯟꯕ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯆꯝ ꯆꯝꯕ ꯄꯤꯡ ꯀꯂꯔꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯕ꯭ꯂꯦꯛ ꯐꯨꯜ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ, ꯉꯛꯇ ꯁ꯭ꯀꯥꯔꯐ ꯑꯃ ꯌꯥꯜꯂꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯦꯗꯦ꯫ ꯁꯝꯁꯨ ꯃꯅꯤꯡꯗ ꯀ꯭ꯂꯤꯞꯅ ꯈꯤꯇꯪ ꯐꯥꯖꯤꯜꯂꯒ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯅꯤꯅꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯃꯅꯝ ꯅꯝꯃꯣꯁꯦ꯫ ꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯃꯅꯦꯗꯤ ꯄꯤ꯫ ꯏꯃꯧꯁꯤꯗꯤ ꯃꯥꯡꯒꯣꯜ ꯑꯣꯏꯔꯛꯎꯀꯣ꯫ ꯂꯟꯆꯦꯟꯕ, ꯅꯆꯜꯁꯦ ꯅꯪꯅ ꯍꯩꯁꯤꯡꯅꯕ ꯈꯔ ꯇꯥꯛꯎꯀꯣ꯫ ꯑꯧ ꯏꯅꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯑꯦꯛꯇꯤꯚꯥꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯣꯡꯈꯠꯂꯤ꯫ ꯂꯟꯆꯦꯟꯕꯅ, ꯌꯥꯔꯕꯣ? ꯌꯥꯔꯦꯗ, ꯊꯧꯔꯣ꯫ ꯃꯤꯅꯤꯠ 50ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯣꯐꯤꯁ ꯌꯧꯔꯦ꯫ ꯗꯥ ꯂꯟꯆꯦꯟꯕ, ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕꯨ꯫ ꯍꯩ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯌꯥꯝꯅ ꯐꯕꯅꯤ, ꯋꯥꯗꯤ ꯈꯔ ꯂꯤꯛꯅ ꯉꯥꯡꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯂꯟꯆꯦꯟꯕꯤꯒ ꯑꯣꯐꯤꯁꯇ ꯆꯪꯂꯛꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥ ꯂꯟꯆꯦꯟꯕ꯫ ꯃꯣꯔꯅꯤꯡ꯫ ꯑꯣꯐꯤꯁꯇ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯅꯩ꯫ ꯃꯁꯛꯇꯤ ꯌꯥꯏꯅꯦ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯁꯤꯕꯣ? ꯗꯥ ꯂꯟꯆꯦꯟꯕꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤꯗ꯫ ꯑꯁ, ꯑꯩꯈꯣꯏ ꯁꯥꯔꯅ ꯅꯨꯄꯤ ꯌꯥꯗ꯭ꯔꯤꯁꯤꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯊꯣꯛꯇꯅꯕ꯫ ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯒꯤ ꯀꯥ ꯌꯧꯔꯗꯨꯅ, ꯁꯥꯔ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯀꯩꯗꯧꯔꯦ, ꯉꯁꯤꯗꯤ ꯊꯦꯡꯂꯗꯤ? ꯁꯥꯔ, ꯑꯩꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ, ꯅꯨꯄꯤ ꯃꯆꯥꯗꯣ, ꯑꯗꯨꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯟꯆꯦꯟꯕꯒꯤ ꯇꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯄꯨꯟꯁꯤꯕꯒ ꯃꯤꯠ ꯆꯥꯅꯔꯤ, ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯅꯪ ꯑꯣꯏꯔꯦ? ꯂꯟꯆꯦꯟꯕ ꯉꯛꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤ, ꯅꯪ ꯁꯥꯔꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯨꯟꯁꯤꯕꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯈꯪꯅꯗꯦꯗ꯫ ꯑꯣ, ꯁꯥꯔ, ꯑꯩꯅ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅꯦ, ꯃꯇꯝ ꯈꯔ ꯑꯩꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ꯫ ꯌꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯌꯥꯔꯗ꯭ꯔꯥ ꯁꯥꯔ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ, ꯑꯩꯕꯨ ꯈꯪꯗꯦ ꯀꯥꯏꯅ, ꯍꯩꯅꯔꯣꯏꯗꯣꯔꯤꯗ꯫ ꯑꯁ, ꯑꯩꯕꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯁꯤꯔꯅꯦ? ꯇꯟꯈ꯭ꯔꯦꯗ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯒꯦ꯫ ꯅꯨꯡꯁꯤ, ꯅꯪ ꯁꯥꯔꯗ ꯀꯩꯀꯩꯅꯣ ꯍꯪꯉꯛꯑꯣꯀꯣ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯤꯡꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯟꯆꯦꯟꯕꯁꯨ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯄꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯅ, ꯆꯤꯌꯔ ꯁꯣꯝꯗ ꯐꯝꯃꯣ꯫ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯃꯤꯡ ꯀꯔꯤ ꯀꯧꯕ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ꯫ ꯃꯤꯡꯗꯣ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯨꯟꯁꯤꯕ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯤꯕ? 5th ꯁꯦꯃꯤꯁꯇꯔ꯫ ꯀꯣꯂꯦꯖ ꯀꯥꯕꯒ ꯊꯕꯛꯁꯤꯒꯗꯤ ꯌꯥꯒꯗ꯭ꯔꯥ? ꯋꯥꯍꯪꯗꯣ ꯍꯪꯂꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯥꯗ꯭ꯔꯣ? ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯪꯉꯣꯟꯗꯅꯦ꯫ ꯁꯥꯔ, ꯑꯩ ꯀꯣꯂꯦꯖ ꯀꯥꯕ ꯂꯦꯞꯄꯅꯤ, ꯑꯦꯛꯖꯥꯝ ꯈꯛ ꯑꯣꯏꯅ ꯊꯥꯔꯒꯦ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯦ? ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯕ꯫ ꯑꯣꯀꯦ꯫ ꯄꯨꯡ 1ꯗ ꯀ꯭ꯂꯥꯁ 6ꯇ ꯉꯁꯤ ꯃꯤꯇꯤꯡ ꯑꯃ ꯂꯩ꯫ ꯃꯄꯥꯟ ꯂꯝꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨ ꯎꯅꯒꯗꯕꯅꯤ꯫ ꯅꯪ ꯃꯤ ꯐꯖꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯉꯝꯒꯅꯤꯀꯣ? ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯁꯥꯔ꯫ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯏꯕꯦꯆꯥꯒ ꯁꯅꯥꯇꯣꯝꯕꯤꯒ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩ꯫ ꯏꯕꯦꯆꯥꯅ, ꯁꯅꯥ, ꯏꯆꯥꯇꯣꯝꯕꯤꯅ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨꯕꯨ ꯃꯥꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯩꯗꯣꯏꯖꯥꯠꯂꯅꯦ ꯑꯗꯨꯕꯣ? ꯈꯪꯗꯦ ꯏꯃꯥ, ꯐꯣꯟ ꯇꯧꯔꯥ? ꯇꯧꯔꯨꯔꯅꯨ, ꯏꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗꯅꯦ ꯋꯥꯔꯕꯅꯤ꯫ ꯏꯕꯦꯆꯥ ꯀꯞꯂꯛꯏ꯫ ꯃꯃꯥ, ꯏꯁꯣꯔ ꯂꯩꯔꯤꯁꯤꯗꯤ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯄꯥꯕꯨꯡ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯥꯔ, ꯄꯨꯡ 12:30 ꯇꯥꯔꯛꯀꯗꯧꯔꯦ, ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯕꯗꯣ꯫ ꯆꯠꯂꯁꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯁꯥꯔ꯫
Punsiba chair-dagi hagotlaga thoglai Nungshitombisu pugadaba file-singsu semba saba loibaga chatlagena thoglakpada table-da Punsibagi phone lehobado ure. Sir se phone kawramalene. Punsibasu pocket humlubada phone yaramdabaduda amu magi kada karai. Nungsitombina phone do pigena thorakpaga Punsibana phone logena lakpaga ani du thongjinda dang thengjinai. Nungsitombi kongpham chettabadagi tuge tawi. Punsibana Nungsitombigi khudangda yalaga chingsilli. Chingsinbada Nungsitombi Punsibagi lengjumda konki. Animak ngayaktangdi mihulga dang chongnai. Wadi ngangnade anido. Nungsitombi tapna Punsibadagi lapthoi. Pairibas kaptuna Punsibagi khudang garida amuk palli. Punsibana ngaiko. Fijido tapna lauthoi. Sorry sir. Sargi phone kaurambaduda pigena hatu chenthorokpane. Sarda thengjinkre. It's okay. Chalasilo. Numidangi matamni pariga Nungsitombiga macha aniga yumda thunglare. Ngasidi ichik chalamba imungdu angang aniduna irang langi. Nungshibi sakumda chak thongli pariga mapaga TV yengli. Memchana masu aniduga sanari. Nungsibina Ima chak loire. Haima boinaudu office dagi halaktrine. Ibungo Pari boinaudu phone amta tawdana. Hoi ma. Pari phone lawthoktuna Punsibada tawi. Hello. Kadawra hoji phawu yoroktrade. Waithau yoroklе tamucho. Fare. Adudi chak chulo sile ngasidi yungi mi su sure wari su khara sagadable. Lao ko. Yorage tamucho. Punsiba gari thongna nakanda lairiba scotch bottle du makum hanglaga ising tapadongna thakchili. Aibu yumda kamaina changadoino. Chamarak kawrge khali. Chamarak mimangda lepe. Punsiba gari do khamlaga yudu thaklaga kappi pendabana yomlaba Punsibagi thamoida kaplaga kanna laurai. Ai ware. Hey sure. Aibu lokshinbiro. Ai khangba ngamdre. Punsiba amotpa maraktuda git hekta phamthai. Karamba minabu khangba ngamgani. Punsida khwaidagi nungsijaba mana mayummaktada mataima oina leiraga. Kaplaga leiringai tanjaduda amuka phone torai. Punsibana Hello. Kaidawre hoji phawu yoroktrade. Tarakleba pido tethoklaga Fibam semlaga kumlai. Yaure get hanglamo tamjo. Upaidi leite Punsiba garido amuk thorai. Get tusu Nungsibana hek hanglure. Garage da garido thokjilamlaga Punsiba hairang changlai. Nungshibisu Punsibana yu thakpagi maram khangi adubu ngasi phawbada imungsigi mi amatana Punsibana nungsijakiba nupidu nungsibani haibadi khangdri. Punsibagi mataududa Nungshibisu lona tumina kapchai. Punsibana hairaga changlakpaduda iboyaidi saubada mai hokre. Iboyaina ngaiko nangna yu thaklaga laglasi kaigino. Punsiba kumde satada tapna pairaga kage tawbada khongdo karan chankiduna tuge tawi. Nungsibina chensilaga ngai. Boy, be careful. Punsiba Nungsibida chakna yenglaga mapi chentharai aduga tapna harai. Thank you Tema. And sorry for today. Stair da tapna chan sabo karibu kakhat khare Nungshibisu tapna matungda inai. Iboyaina masigi angangse aine yamna kagadori. Parina Baba angang natrabane Punsibase party tarongani nungtigi tawbasu natabasibu. Adubo haiba ngasi natrabadi yadrabraba mabu. Ngasi ta harau chak chaminasi tawbasida. Somdana Punsibagi tungda Nungsibine inai amuk tugodra khanduna uchina china ka yaure aduga phamungda longna haithei. Nungshibi thongjildagi harai. Boy, ai changlake. Punsiba phuk hogolai. Kari lerai tema. Pidi chenthari Punsiba Nungshibi sukablai. Nangna sumaina sum tawraga lairibasibu karigino. Nang yum palo boy.
ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯇꯩꯃ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒ ꯅꯌꯥꯝꯕꯁꯤꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕꯗꯨꯔꯥ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯩꯃꯅꯦ ꯏꯌꯥꯝꯕꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗꯤ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯁꯦ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯌꯦꯠꯈ꯭ꯔꯒꯦ ꯌꯦꯠꯂꯦ ꯌꯥꯝꯅ ꯀꯥꯏ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯌꯨ ꯅꯨꯡꯇꯤꯒꯤ ꯊꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯇꯣꯛꯑꯣ ꯉꯁꯤ ꯅꯪꯅ ꯌꯨ ꯊꯛꯄꯒꯤ ꯃꯔꯝꯁꯨ ꯑꯩꯅꯅꯦ ꯄ꯭ꯂꯤꯖ ꯅꯪ ꯃꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯑꯣ ꯕꯣꯏ ꯅꯪ ꯌꯨ ꯊꯛꯀꯅꯨ ꯄ꯭ꯂꯤꯖ ꯅꯪ ꯌꯨ ꯊꯛꯀꯅꯨ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯗꯤ ꯊꯛꯂꯔꯣꯏ ꯑꯗꯨꯕꯨ ꯂꯨꯍꯣꯡꯉꯣꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯨꯡꯁꯤꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯄꯤ ꯇꯩꯊꯣꯛꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯦ ꯄꯥꯔꯤꯗꯤ ꯖꯔꯅꯤ ꯍꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯡꯁꯤꯕꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯏ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯦꯡꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯍꯦ ꯊꯥꯖ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯊꯃꯣꯏ ꯅꯨꯡꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯤ ꯋꯥꯍꯜꯂꯒꯦ ꯑꯩꯁꯦ ꯐꯠꯇ꯭ꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯩ ꯁꯤꯈ꯭ꯔꯣꯔꯥ ꯃꯥꯡꯈ꯭ꯔꯣꯔꯥ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩ ꯇꯥꯃꯣꯆꯧꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯂꯣꯏꯀꯣ ꯄ꯭ꯂꯤꯖ ꯕꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯃꯤꯁꯦ ꯃꯨꯊꯠꯄ ꯉꯝꯒꯗꯕꯤ ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯕꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯍꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯅ ꯀꯞꯂꯤ ꯄꯨꯟꯁꯤꯕꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯕꯗꯤ ꯉꯔꯥꯡ ꯌꯨ ꯊꯛꯂꯨꯕꯒꯤ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯑꯣꯐꯤꯁ ꯌꯧꯔꯛꯂꯦ ꯄꯨꯟꯁꯤꯕꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯥꯏꯜ ꯆꯦꯛ ꯇꯧꯔꯤꯉꯩꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯈꯤꯡꯂꯛꯏ ꯍꯜꯂꯣ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯜꯂꯣ ꯀꯅꯥ ꯁꯥꯔ ꯄꯨꯟꯁꯤꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯄꯥꯏꯍꯟꯕꯤꯌꯨꯕ ꯁꯥꯔꯗꯤ ꯑꯣꯐꯤꯁ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯑꯩ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤ ꯄꯥꯔꯇꯤ ꯑꯃ ꯂꯩꯕ ꯑꯩ ꯏꯁꯥ R.K. ꯔꯣꯍꯤꯠ ꯁꯥꯔꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯅꯦ ꯑꯣ ꯁꯥꯔ ꯂꯥꯛꯄꯒ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯄꯨꯡꯗꯤ 10 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯄꯨꯟꯁꯤꯕꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯈꯪꯗꯕꯅꯤꯅ ꯄꯥꯎ ꯐꯥꯎꯐꯝ ꯂꯩꯇ꯭ꯔꯦ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯃꯁꯛ ꯈꯪꯅꯗꯕꯅꯤꯅ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯏ ꯑꯗꯨꯒ ꯂꯩꯔꯝꯕ ꯁ꯭ꯇꯥꯐ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩ ꯑꯣꯐꯤꯁ ꯅꯧꯅ ꯖꯣꯏꯟ ꯇꯧꯖꯔꯛꯄꯅꯦ ꯃꯤꯡꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ ꯗꯥꯂꯟ ꯆꯦꯟꯕ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯑꯗꯨꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯣ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯣ ꯁꯥꯔꯒꯤ ꯅꯝꯕꯔ ꯑꯝꯇ ꯂꯧꯖꯒꯦ ꯑꯣ ꯁꯤꯗ ꯂꯩꯖꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯝꯕꯔꯗꯣ ꯂꯧꯔꯒ ꯗꯥꯏꯜ ꯇꯧꯏ ꯔꯤꯡ ꯆꯠꯂꯤ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯥꯁ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯔꯤꯡꯇꯣꯟꯗꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ 10:15 ꯆꯠ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤꯉꯩꯗ ꯅꯨꯡꯁꯤꯕꯤꯅ ꯀꯣꯐꯤ ꯄꯨꯔꯒ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯅ ꯑꯩ ꯀꯣꯐꯤ ꯊꯛꯇꯦ ꯀꯔꯤꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯧꯗꯣꯛꯄꯗꯁꯨ ꯅꯪ ꯇꯥꯗꯦ ꯏꯃꯥꯅꯁꯨ ꯍꯧꯗꯣꯛꯄꯅꯦ ꯑꯗꯨꯗꯁꯨ ꯇꯥꯗꯦ ꯏꯠꯁ ꯑꯣꯀꯦ ꯑꯦꯟ ꯕꯥꯏ ꯗ ꯋꯦ ꯊꯦꯡꯛꯁ ꯆꯥꯛ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯅꯪꯉꯔꯣꯏ ꯇꯥꯃꯣꯆꯧꯅ ꯉꯥꯏꯔꯝꯂꯅꯤ ꯊꯣꯛꯈ꯭ꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯡꯁꯤꯕꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯥꯏꯔꯒ ꯊꯛꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯑꯇꯣꯝꯕ ꯆꯥꯛꯁꯦ ꯂꯣꯏꯔꯦꯅꯦ ꯈꯔ ꯆꯥꯁꯤꯟꯈꯨꯋꯣ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯊꯦꯡꯂꯦ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯊꯨ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯤꯅꯤꯠ 45ꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯌꯧꯔꯦ
ꯄꯨꯟꯁꯤꯕ ꯂꯥꯛꯄꯗ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯍꯧꯒꯠꯇꯨꯅ ꯒ꯭ꯔꯤꯠ ꯇꯧꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯄꯗ ꯑꯅꯤꯗꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯤꯡꯖꯤꯟꯅꯕꯗ ꯐ꯭ꯂꯣꯔꯗ ꯑꯅꯤꯃꯛ ꯎꯞꯄꯒ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯈꯥ ꯊꯪꯉꯤ, ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯄꯨꯟꯁꯤꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯨꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯥꯔ꯫ ꯄꯨꯟꯁꯤꯕ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯥꯜꯂꯤ, ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯈꯨꯠꯇꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯄꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏ꯫ ꯄꯨꯟꯁꯤꯕꯅ ꯆꯤꯡꯈꯠꯄꯒꯤ ꯁꯥꯐꯨꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯠꯊꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯂꯤꯛꯇꯨꯅ ꯄꯨꯟꯁꯤꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯒꯤ ꯀꯨꯗꯥꯝꯗ ꯄꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ, ꯉꯥꯏꯈꯣ, ꯑꯩ ꯇꯞꯅ ꯂꯧꯊꯣꯛꯀꯦ꯫ ꯄꯨꯟꯁꯤꯕ ꯀꯨꯗꯥꯝꯗꯨꯅ ꯄꯜꯂꯤꯕꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯁꯥꯔ, ꯐꯣꯟ ꯄꯥꯏꯈꯠꯂꯛꯇ꯭ꯔꯗꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ? ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯤ, ꯑꯗꯨꯒꯗꯤ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯐꯃꯨꯡꯗ ꯐꯣꯟ ꯀꯥꯎꯔꯝꯂꯦꯗꯅ꯫ ꯁꯥꯔꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ RK ꯔꯣꯍꯤꯠꯅ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯦ, ꯄꯥꯔꯇꯤ ꯂꯩ ꯍꯥꯏꯌꯦ, ꯁꯥꯔꯗ ꯄꯥꯎ ꯄꯤꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯇꯩꯗꯤ? ꯑꯗꯨꯒ ꯖꯨꯁ ꯐꯦꯛꯇꯔꯤꯗ ꯏꯟꯁꯄꯦꯛꯁꯟ ꯆꯠꯄꯒꯤ ꯑꯃꯒ꯫ ꯅꯪ ꯆꯥꯛ ꯆꯥꯔꯛꯄ꯭ꯔꯣ? ꯆꯥꯔꯛꯑꯦ ꯁꯥꯔ꯫ ꯆꯥꯔꯛꯂꯁꯨ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦ, ꯏꯇꯣꯝꯗ ꯆꯥꯕ ꯇꯜꯂꯦ, ꯂꯥꯛꯑꯣ꯫ ꯕꯣꯁꯀꯤ ꯑꯣꯔꯗꯔꯅꯤ, ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯆꯠꯄ ꯇꯥꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ, ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯄꯨꯟꯁꯤꯕꯒꯤ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄ꯫ ꯑꯣꯐꯤꯁ ꯑꯋꯥꯔꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯐꯥꯏꯜ ꯈꯔ ꯁꯨꯅꯕ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯅꯥꯕꯒꯤ ꯆꯠꯄꯒ ꯐꯥꯏꯜ ꯆꯦꯛ ꯇꯧꯕ ꯉꯝꯂꯝꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ꯫ ꯄꯨꯟꯁꯤꯕ ꯂꯦꯞꯇꯣꯞꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯟꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟꯒꯤ ꯐꯥꯏꯜꯗꯣ ꯂꯣꯏꯁꯤꯜꯂꯕꯣ? ꯁꯥꯔ, ꯂꯣꯏꯁꯤꯟꯗ꯭ꯔꯤꯌꯦ꯫ ꯀꯩꯒꯤꯅꯣ? ꯉꯁꯤ ꯄꯨꯡ 4ꯗ ꯄꯨꯊꯣꯛꯀꯗꯕ ꯐꯥꯏꯜꯅꯦ, ꯀꯩꯗꯧ ꯂꯩꯒꯦ? ꯁꯥꯔ, ꯍꯧꯖꯤꯛ ꯇꯧꯒꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯊꯨ ꯐꯥꯏꯜꯗꯨ ꯆꯦꯛ ꯇꯧꯏ꯫ ꯊꯨꯔꯕꯅꯤꯅ ꯍꯤꯡꯆꯥꯞ ꯍꯣꯠꯄꯗ ꯈꯔꯗꯤ ꯂꯥꯜꯂꯦ꯫ ꯍꯣꯠꯄ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕꯗ ꯄꯤ꯫ ꯁꯥꯔ, ꯂꯣꯏꯔꯦ꯫ ꯊꯝꯃꯣ ꯁꯤꯗ꯫ ꯑꯗꯨ ꯁꯥꯔ, ꯍꯥꯏꯔꯛꯑꯣ꯫ ꯑꯩ ꯍꯌꯦꯡꯁꯦ ꯁꯨꯇꯤ ꯑꯝꯇ ꯂꯧꯖꯒꯦ, ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯉꯁꯤꯁꯨ ꯈꯤꯇꯪ ꯉꯟꯅ ꯌꯨꯝ ꯍꯟꯈꯤꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯌꯥꯎꯔꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ, ꯁꯨꯇꯤ ꯂꯧꯕꯒꯤ ꯍꯩꯅꯕꯤꯗꯤ ꯇꯧꯔꯛꯂꯕ꯭ꯔꯥ? ꯁꯥꯔ, ꯌꯨꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯕ, ꯑꯗꯨꯅꯅꯤ꯫ ꯑꯣꯀꯦ, ꯆꯠꯂꯣ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯣ ꯋꯥꯛ ꯅꯣ ꯄꯦꯅꯤꯀꯣ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯤꯇꯪꯗꯤ ꯏꯀꯥꯏꯔꯞ ꯇꯧꯏ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯖꯦꯅꯤꯝꯁꯇ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯤꯆꯦ, ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯈꯔ ꯐꯔꯕ꯭ꯔꯣ? ꯃꯊꯪ ꯍꯞꯇꯥꯗ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯗꯣꯛꯇꯔꯅ꯫ ꯔꯥꯖꯦꯟ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯦ, ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤ, ꯄꯥꯕꯨꯡꯅ ꯀꯧꯔꯤꯌꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯆꯦꯟꯊꯔꯛꯏ꯫ ꯔꯥꯖꯦꯟꯁꯨ ꯃꯆꯥꯇꯣꯝꯕꯤ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯄꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯞꯀꯅꯨ꯫ ꯗꯣꯛꯇꯔꯅ ꯅꯥꯕ ꯐꯔꯅꯤ ꯍꯥꯏꯌꯦ, ꯌꯨꯝ ꯆꯠꯂꯣ ꯍꯥꯏꯔꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ꯫ ꯄꯥꯕꯨꯡ, ꯑꯩꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯦ, ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯈꯔ ꯐꯔꯅꯤꯌꯦ꯫ ꯔꯥꯖꯦꯟ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯕꯅꯤꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯃꯃꯥ ꯃꯆꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯏ꯫ ꯕꯖꯥꯔꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯩ꯫ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯗꯤ? ꯚꯥꯏ, ꯑꯩ ꯌꯨꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯕ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ, ꯑꯗꯨꯒꯤ ꯂꯥꯛꯇꯕꯅꯦ꯫ ꯍꯩꯃꯥ, ꯑꯩꯈꯣꯏꯗꯤ ꯄꯥꯎ ꯑꯃꯇ ꯇꯥꯗꯤꯌꯦ, ꯈꯔ ꯐꯔꯕ꯭ꯔꯣ? ꯐꯔꯦ꯫ ꯑꯗꯣ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ, ꯔꯥꯖꯦꯁꯁꯨ ꯌꯥꯎꯋꯦ꯫ ꯌꯥꯔꯅꯤꯌꯦ ꯚꯥꯏ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯌꯥꯔꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯂꯥꯛꯑꯣ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯥꯗꯕꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯃꯃꯥꯟꯅꯕꯤꯒ ꯔꯥꯖꯦꯁꯀ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯛ ꯇꯥꯎꯟꯗ ꯆꯪꯂꯛꯏ꯫
Achapot chaba loiraga wari sana sana noklaga thokminarei. Punsibasu uribokta chatlubadagi lakpada traffic jam oibagi gari do ngahak khamlaga yengthoklakpada Nungsitombina noktana Rajesh ki gari tongkhatkibadu hek urure. Oh, oidaba ngangaga suti lawwa. Gari do chatpa yarena signal pirakpada punsiba gari do thaude Nungsitombida munna yenglaga lei. Maninglomdagi horon pirakpadagi gari do thogalai. Kari wakal khalurabano khangde punsiba Nungsitombina tonglaga chatkiba gari dugi matungda inarai. Asumna thaurakpana Thawal Bazar yosilakle adu fawba adumak maningda inai. Rajesh, ai bazar da amta changkhige. Hoi hoi, adudi ai somu chakhrage ko. Hoi. Punsiba laptakna gari do khamlaga Nungsitombina kaithel manungna changkhibadu yengi tanjadu da phone su lai. Punsibana, hello, lai. Gari mamai leiraga office tamna thorai maithong dusu asawbagi mami tai ngihak leibaga office jore. Ngasai Nungsitombina hotlamba hinsab tu check tawbada loina soraga lerami. Oidaba nganglaga suti lawki haiduna hanadagi kharasu sawningbaga hinsab soirambaduda amukka hena sawkre. File pairaga sawna soli. Nungshitombi yumna. Nang para khardi tambiba taredana. Somdana Nungshitombi yumda halakpada Nungsitombina. Ahima, chebe, nang halakpa kyang kuirage. Ngahak oire, ai Guwahatida nataiga changlakpani. Oh, itay su laabro sida. Lakte, madi lehore, aina anganga laaba. Abe, Nungsitombigi mamagi mabungi machanupini Amarjit na mirai biraba matungda pukta yauramba angangdu abortion tawkre. Aduga chahi ama leiraga abegi mache lawba mataigi mamanaba nupi sikhiba nupa amada luhongki. Abena kamaina tawre mamode. Khara phare jebe. Henjang napi khara porokpane. Ai kuina leba yaroi angangdo imada sinarame. Se sel khara se kay no sisino. Hospital dana hayang oina chatlurage imaga. Chebe yarani ye sel se. Hai, chai chani angangna loksilo. Chebe, nang itay na dilu na tawbi ko. Tawbi ye. Fare, adudi ay mong chatlagi ko. Ine, chatle. Hoi hoi, chalo chalo. Mathanggi numit ni Nungshitombi mahusagum office karai aduga punsibagi kada changlai. Hanadi punsibadagi mana hana yorokpani ngasisu nungtigi matamdani lakliba adubu ngasidi punsiba Nungsitombidagi hana thunglare office da lerami. Nungsitombide proper kada changlakpada punsibana cabin da lerambaduda khangboy kariboy. Ima kadawre khanglade. Sar leramni habegi bab oirudaba aduda si aigi room ne. Aigi room da ai leitradi kana leidoiba. Nangna ngarang hotpa hinsab to chumlabo. Chumme sir. Punsiba file do puthurai aduga langsili. Sikai di chumliba. Ha. Thabak leithupam thiba sel na pamiba. Thabak tobuda atuk yamna section rejo kaigino. Ha. Punsiba khanglaw lawrai. Punsiba na lawkalakpaduda Nungsitombidi pakhatpada masado thak thak nikre. Khonjal nikna harai. Sorry sir. Ngarang yum hannaba hotnabada hobe tawbada soikre. Matung soidanaba hotnajage. Oidaba cheating gi thabakse toksiko ai pamde hainade. Tawriba thabakse nasagi ni khalo. Office se private ni government nate kangabra. Last warning ni. Ngarang losingadaba thabakse nangna maram oiraga chonthahaledana. Sumaina file khudingi toroklabadi kayam puthagani haba nang khangbra. Matungda amuka soirabadi office dagi tanthokpa taba. Nungshitombi ikai nungsi yanaraduna kablai magi mittegi chintharakpa pidubu ururaga punsibasu haifong khangdaba karigumba kharadi feel tawi. Saurambado taptharai adubu utti uthokte. Sir, correction taw. Aduga ngasigi schedule haro. Nungshitombi kapna hingsab to semtoi ngihak leraga loiraduna punsibada.
Sir, loire. Thamo sida. Sir, Rani fi sabamda fi sabisinga unagadabdo ngasine. Pung kayada na pau loro. Hoy, sir. Matang asida aigi nungsiraba listeners singdagi kainanaba yathang longjari makha taba saruk hayeng punna taminarase.